Masa Lumlabi Nupising Amuk Hanna Luhongbada Japan Leingakna Athingba Thamkhre Japan gi cabinet minister singi oiba mifam ama ngahan phamlaba matungda akhanaba law amagi saruk khara semdoktuna Masa Lumlabi Nupising khainaraba matungda amuk hanna luhongba yadabagi warep takhre karigumba makhoina amuk hanna luhongge hairabade numit chamani ngairaba matungda luhongbagi ayaba khanagani haina anouba law aduna warep takhre haire Hanna chanaramba law adu sahi chama henba laibak asida chanaduna lakhibane Hanna gi law adu da Masa Lumlabi nupi adubu lawgadaba nupa aduna pokodoriba angang aduge Financial responsibility pumnamak lawbaga loinana Masa Lumlabi nupi adu luhongbagi ayaba piduna lakhibane adubu criticsing na campaign sathaduna 1896 ta semkhiba law ase amuganna hongdokanduna asigumba Masa Lumlabi nupibu amugana luhongbagi thabak ase khainaraba matungda tha taruk luhongba yadabagi athingba thamduna lakhibane law ase 2016 da amuganna revised tawduna semduna thamlakhibane adubu 2016 ge anauba revised tawkhiba law adu outdated oire amade maduna miyoi amagi punsibu discriminate tawi haibagi wafam lakpadage ngahan anauba law ase amuganna approve tawkhibane anauba law asina angang adugi mapu maben oibasingda angang adugi mathau taba hiram khudingmakta makhoigi hak leiraroi haire Japan laibak ase World Economic Forum da sahigi oiba Global Gender Gap report asu yamna hanthaba thakta leiraklibane laibak asigi political empowerment natana health amadi economic participation dasu rank tana leire kumsing 2022 da laibak asi malemgi oiba laibak chamaga nifu taruki manungda chamaga tarataruk suba position da leikibane sahi anigi mamangda Japan laibak na sahi kun hena chanaraklaba laibak asigi chanabi kaya nathaiduna yamdrabada laibak asigi nupi oibisingbo leadership position business amadi politics da chado kuntragi mapu khaktuna saruk yahanba hawan khiba leire mathangi lakadoriba chahi manga ge plan da kumsing 2020 da phangani haina thamlamba laibak asigi chawkhat khongthangi target adu 2030 da soidana phangnanaba pandam thamli haina su cabinet ki mifam aduna phongdorok le Crimea Bridge mathang chahi gi July fawbada loisinaba order thokre Russia Leingakna Bomna atek akai thogan khraba Crimea Bridge amukanna mathang chahi gi July tha phawbagi manungda semjinduna sizinaba yanabagi damak ngarang order thokre Russia gi mainland ga makhoine annex tawkhraba Crimea peninsula ga samjinanaba amata ngairaba lambi asi achauba pokhaiba amana maram oiduna tekan khraba Crimea gi bridge asina oiribane maram aduna ngarang sia gi cabinet ki mifam ama pangthoklaba matungda laibak asigi prime minister Mikhail Mishustin na khuyek piduna saruk khara mangta khraba thong adu Hanna gi design adu da amukhanna semjinaba khanaba company amada order pikhibane Crimea bridge asibu amukhanna semgat saganabagi damak mathau taba transport amadi engineering infrastructure sing sizinaduna 2023 gi July ama phawbagi manungda soidana loisinaba order du prime minister na ngarang thokibani haire